haina badi dum yaurakani tawadabu hojikti BJP na majority oire BJP gi marakta ki ngamdabsi yam lubam leibe ma BJP haibasi the impossible se moi de sunai leite impossible lai se moi gi itihas ta sunau yaw deba possibility ngakne ba possible ngakne ba oina ma tawge na dingam bakang buneba tawadabu makoina changyeng amakak tawbra changyeng tawri badu mai pakta badu degi president rule se makha sangdana sum thamibra haiba pot amakak neba sangdana haibi badu am chummeba ko ngasai gi khulai paire rakanda mathongna masong phongna leiraganda even moigi maraktagi achaw sang phawbada akoina piriba parameter sigi wang masida nang wangang ba yaroi haidana thamjingi badagi makhoi phawbada ko ngasi si kari haisige relief camp ta leiba gumna MLA mani de haijara ga su ko makhoi su phibam mamada dum lei leiriba ngaktaneba adu akoina khemsan ka kanoda litan de chaluba masigi goodwill se goodwill gi message se simati am phayaba koina thamningi di khemsan na tawriba sumaina sarkar na ngasagi peace initiative individual nataba personal nataba mana tawriba sumaina tawba yaba mawong amada sarkar na initiative tuma if it is already taken ko adu oiramagadi ngasagi asa kharadi ubiyai haibani hoi marai di num yelakani ngasagi litan gi sarai khong hai hojik kangla pau gi ngasi evening paper da phajana phonge yaure ure ko sirara khongi hojiki kenu si chief oiro village authority gi chairman bu oiro moi mam punu maksing to any mathawna phaba ma khoi su mayam leibani na ka khot ki bu yai warning torum bu yai phu gi bu yai amarom da su amuk yeng ba yai ba ko moi gi phuna chaina ba du gi wana tana ngasai gi akoi gi maitei gi haitare driver mayam amasu hojik che sigi ukhul lambi sida jasami baw se pot pu dana sathok sasin tawu mayam am leba khanara gadi khanaba yai khemchana chalubu sidagi anauba kari haisigi step ama asagi koki gi marakta leba khulai paiba singsina lokhala pasu yai kainta tawdre ne ikom kom na chalubu kana gumba khara de punsi se amuk laibak thibu sumu yare bane ba ko aduna madugumba punamaksing si thoktana naba sarkar ama establish authority ama leiribanina makogi outlook ta kari tobu yabage khemsana di honorable MLA ni di tawraga akoina di kari dobagi sigumba step ama lokat pasi yaroi doribno haibasi hanana masi miyeng ama thamaga paikhala agadi ko panala makoirom gi side gi su barrier ama athingba khara pallama khara laksaraga su praja mayam sing sidagi namkhai rage haibagi mut ama madugi germinate soidana tawrakani ba kwai luri sidi santana hari sida kuki gi side gi su miyam se people se masi mathumoy the concept of amsangeba akoini leiriba phibam sidi yadrena makoina hairiba se makoina akoi de thambiba palse masi akoi namte pa changena haibase ma makoi masa masa da phaurak madugi irang ama haigadra madugi thongna ama kare sama moy loina la akanda toropo matam nanga sagi community me ani sigi marakta sangsok tanghin tawra agadi kharadi dumak pharakani haibane ba kabui nabu oiro o adagidi muslim nabu oiro atopa jati nabu ko oiro asuno ba chief minister se adu maitai na so dum hairo ba sina si oire sidi khoi masen ngangna bai wane ba ko kana gumba singna influence to ba haigadra aduni aina ngasai Nelson Mandela gi wari maka putsan jari do tawbudi santana hagi baduda sojatana su habire ko politician sing sina prithvi gi oinani ko I am not talking about the politician of our state makoi gi lamdam sigi wanataba prithvi de leiriba politician sing sina piba commitment assurance promise prithvi gi mipum khudi mangna taba de otho na wara bane ba sibau de leira bane ko sei lan tok de lebak lesalaktra bane ba not only akoi gi sindana tana Afghanistan ga koi Pakistan da Afghan jinga tongnari ba sumaina atop country da tawri sumaina masi politicians sing sigi politics da asoi ba khongthang mayam ama lak badagi ko
min minded haigadra akhuba miyeng haigadra adumba khara da sum pusalaktana kano torpa matam dagi masi tholak paneba aduna ultimately naga oishnu muslim oishnu maitai oishnu adagi oning ba jati amana manipur gi chief minister oraksanoba but irang thologe tangdu leitana santi leina ing chingna mara tamna pan ge heradi righteousness leader amadi change ba ko aduna aina Khemchand na chalu ba sida yam thakat ingba amadi leba people's president ko Dr. APJ Abdul Kalam na hairamba maleba any situation mit to bangam bagi knowledge ma puthoi do that education that is a much ngasai leader amada madu chain ma mathau ta hai na gi paujel lamaga loina na chapani haidana ka miyam kayamana su hainari even koiza santana su haibiri du mipung kharana di khoina haijaba tabada habadi hojik phause khoi gi president rule si laire popular government ama pami meyamna masida amuk miyamna BJP marakta dumak makoisi machui tai lingjen manadi unite oide habasi musu miyamna khangli masida khoina dum social media da duga tongan ba khoi gi pauche singda oza Birendra khoina ugi basi khoi gi speaker na CM oibeya na leire aduga singzamai AC gi MLA na CM oibeya na leire Radhesham na oibeya na leire Bishwajit na oibeya leire haidana tongan ba maming si pan dana sumaina tawuse khoi thengnare dumakpu khoi majority oraga su leader ma claim tawbangam da banamaram orkanda hojik phaw khoi popular government ama semangam da na leiri adumakpu nakalarom da ngasi hariba akhoi gi oza Khemchand gi ngasi gi Khongchat si ma ki personal individual oi taragasu amarom da yengba habadi aina changchaliba khongthang sida kadai bo yongna kari impact lakpa yage habadu masu yengba oigadra haina su khalli adumakpu miyam kharana su hek haina bada siam gi phammuna bagi matang da mahak si ai si bo ngami habadu miyam da utlakanda mahak si chief minister si mahangna oiba yana ba oigadra haba wari su dum habadi tongan ba comment da pi bese uza Birendra dum thengnaje si matang da uza Birendra gi moche kari kamain thambini aiga phamina zariba panelist ani busu ikai khumna zari anchor busu thagat chari mayam punama pusu khurum jari anchor na su yam phajaba very interesting oiba mayam na su yam na khangning da ba wafam khara thambire ngangna ba ya ba sidi aduma ngangna rakani Khemchand nabu oiro Radhesham nabu oiro any MLA amanabu oiro ko amanabu oiro ngangna ba sidi akoi gi society dadi dum khar tholakani tabadabu aina ahan bada thamjaning base well done is better than well said haidana laidok sarupudi ko thabak oina phajana tawthopase phajana haibadagi di thabak phajana tawthoropase ne hena maru oye habase ngasi Honorable MLA Khemchand ki litan ki Khongchat sina witness oibra haina khalle ko tanjaji da Manipur da hoji thoiba hojik leiriba situation how we are going to challenge the situation aina leiri ngai marak sida Honorable Khemchand na litan da chatpi dana peace initiative ki achoba achievement major breakthrough haidare ama purpagum akoina uyeba ko mamangda sujata suyawi santamakti yaubra yaudabra ai khangja hogdre NSN IM gi ato kilon sar lakpa matamda akoi si hairiba jaga si phawraga dum chatli akoi we were not bothering about security na ngakpa natraga ngaktaba akoi kasu thudok na khande aduga negative aspect ama phattaba tawrokpa yai hena khanbudu su koida thudok leite adum chatli adum thengna dum halai adudasu khoida pukning da ningdom pomba nungai tabadudi thudokna laikide adugi makha tarakpada akhoi amuk somdal resatli ko somdal resat putusu kanamta da haidana khoi dum litan je phawraga dum thauraga sali kanamta na nobody stop us on the way kanamta na su khoi khamakte karimta su hairakte akhoi dum satpam topa chatlaga halakpada dum halai very recently on 29 of the mamang thagi 29 sida I myself ai makhada Imphal thado oga Dimapur chatle okay Sengmai bau akoi personal vehicle jina chatle Sengmai degi BSF na akoi ji
Senapati Bo Puraga, Makogi Kesper Gari to the Hapchel Puraga, Kogi Gari Sinamoina Tauraga, Senapati Bo Moina Koisi Siop to be, Tintopiraga, Koi Makata, Khongchat Dadum, Journey Dodum Chatli, Mapung Paraga, the Malay. Amabo or so, Honorable Khemchand and Nasi Chatli Basidi Qua. Mayam the popular government. Anoba Sarkar Ama, Miam gi over Sarkar Ama, Nauna Lakpa Pama Iba, President rule Lady Base, Asida Tamama Asase, Masi satisfied or Rectabaneba, fulfill or Rectaba, Mipum Ayam Bananico Hirse, even Nahan Waro Singda, IDP Sing Hongzale Habaduda, representing Durdas and News, I Isa Chatui, ko I Kalik Amaga Chatui, Kamaino Hongzalam Geda Moisi, District Administration Ayaba Piba. Family ngai se adu khaktang hongjal le atai dia de hariba changba yare hariba yum singdu manga oigera taru oigera noma gi district administration or district authorities na ayaba pibu ngai do hongjali yam chection le we mayai dana CRPM na nga e mathak ithang ba koki ga taina ba border di waru chingi ngamkhai khungi khundon haitare adudana 33 Assam rifle hogolak paching karak padaso 33 Assam rifle na nga akanda entry to hondana aso engam thoktana ba phajana lakholawai Honorable Khemchand na tawrip se masigi mana satli basi mana CM oining bagi su oram da be ko madudi mayam na pangangang na bo oram gadren khali as a responsible Karihani MLA Moina, I get topum topa, MLA Magi Daitani, Karai the Legevdo, Madu Mayam Utke. If something happened, Kadigumbakara Tola Agasuka, Madugi eventuality do face already. But Tangai Fadridi, restoration of peace, Masi Tengda Male, Masidi Amaborusu, any circumstances Laksanu, Masat Payaragadi, Adum Satlage, Si Aragadi, Santi Poropagi Lampise, Miser se Karamba step local Payab, Habidugi, Changying, Gi Ahanba, Khongchat Hagadra, Khongtang Hagadra, Adumainasu Lobiaba, but Manipurgi Akogi society study. Kanagumba singna tongan ba comment sumayam pinarak payai luri bo wapam di akoina thamjaningi bo wapam di buthokningi badi sarkar da thamningi badi mayamna matam amada sarkar leirambadu president rule laagadi hena pharakani am thungna santi hanjalagani akoi punamaki ayambase ningbase loin thungane na khanaramaga president rule la abawada ngasagi asigumba Khemchand lokhalai steps sugumba si sarkar chidigi mathi phongta bahai tai adugumba mayam ama leiri base Khemchand Honorable Khemchand taurai basmaina sarkar na su pakhat piraktana adugumba measure mayam ama lokatana Khemchand tobira ibasmaina moisu mangsong na tawramagadi ko yam thuna khoi se santi se hanjan ba yaba gi phibam am leyaba hoi akoi gi Churachandpurda Moreda adagi Ikauda tongan ba kokigi mafam mayam amada leminaruba irangji tholakpadagi di leibe yadadana akoi irakta mohalaktana matam khara leiriba marum mapang isininaw akoi IDP sing haitare in short moi sing sinadi adagi Manipur gi sheso mayam nadi lawbu kholawam leyaba akoi yumda changhallo akoi khoigi leibhamda akoi khoigi horophamda mafam du khoi changjarage khunda leita dana ingna chingna santi oina leizarurage has akhoina lawriba sumaina su kuki kangbuna su lawrak pamandar ka le yes the moment akhoina kuki yi site gi su akhoi imphal da halage Churachandpur dagi oigera cycle dagi oigera Kangpopi dagi oigera akhoi su we want to return to our place Imphal gi any moina leramba hauki beng oigera ko paite beng oigera ama oigera moina leramba mafam jing jida khoju hanjanjara age hedna lawhan nabagi hairang nabagi thaurang ama sarkar jina paikhat pira agadi ko khoina chatlaga mogi da khogi lebam Churachandpur du da hanjalage haiba dumaina moina su haira agadi lanje adai da loshalak pagi adum masum lakaneba but ngasi ba bodi mo khogi site gi akina tadadana leiriba tadadana leiriba se masigi wahogdok ama Honorable MLA Khemchand jina mikap thon bedong na taweba ko akhoi su akhoi nangna khoi sida laaga khoi mayam go sumaina pullabani na
akhoi de su opportunity ma tanja ma pire just to return to Imphal da halak pa yana bagi akhoi su ing khoi na halak pa matam da lak pa matam da kanam ta na khoi de su kari gumma ma tawra roi ha bagi wakhalama Khemchand na piru bara aduga mafam khudi makta leri bising situ madugi message amakak mikap thon bra haidana id ahan bagi round sida honorable Khemchand gi Khongchat sina adumaina pi brain khale. Okay, thank you very much. Thagachari uza ai makha jatha boina uza suta dang lak chage uza suta santa gi warol tabire sorry uza Birendra gi warol tabire uza suta daina lak chani wa phamdi uza Birendra da lak chage uza Birendra akhoi hojik si uza na su ngasai han bagi round pan bi basi akhoi na han popular government ma lairi ngai da amuk miyam na pam basi popular government se kari su tawangam drabni na president rule je la agadi military crackdown ga tawraktana awan bam porakadra na expect tarambani adugi expectation du phangak tabadagi hojik se mu miyam na mu pami se popular government ni masida mu akhoi gi hanagi former chief minister Nongthombam Birendra khoi gi maitai chief minister haiba mingthon ama phobo piri bane boja adu beta gadi uza santana so hojik pan bigi ba khoi gi BJP na majority oigi base masai sigi su mu su khana ba yari boja masina majority oigi basina makhoi da su ka hani grievances khara mu leiba makhoi da mai thiningai leiba adu beta gadi khoi gi cookie gi tara leigre adu bu hojik si semangam da leire haidi ama legi da baduga hairaga di tara nipumapan dagi khoi gi congress ki manga khaido khra se ba oja adu beta gadi miyamna ngangna baduni ko cookie na oibasu pamdre meiteina hanagi former Nongthombam akhoi gi chief minister Nongthombam Birendra paling idana meitai CM haibeta gadi tongan banaga gi suyauri alliance the samina muslim suyauri adu beta gadi hanari sangkai sinjuka palami adu beta gadi hanagi meitai na oibada su problem leiraba cookie na keno tabda su problem leiboi targadi dugi nakal da mu akhoi gi higher se hoji makhoi na taliba separate administration natraga union territory di supi piroi manipuri integrity di ka heloi hairi boja adu beta gadi akhoi gi ngasai gi leader ma claim ta wai matang sida oja akhoi gi ngasai gi mitei nataba yauri ba sidagi di oja kari kamain tawba sik oja gi point of view di miyamna thamaiba prajana hangaiba khoina susum taza bada prajagi hangaiba wahang sigi paukhum haigadra oja gi point of view de oja kari kamain thambe ai sigi kanji here lema Nelson Mandela na haibam le when either a tiger or a lion moves ahead ko the tiger or the lion will not look back sagi a small dog bite behind his back magi matung da hui macha amana khongakpado madu mang da cheliba either kai natraga noksa duna hanni yengoi haiba pot am lay if me duna positive aspect haibadi man piriba message se atainate if I associate with negative thinkers aina the whole world gi prithvi gi mipum khuding maksing se aina warau gane if I associate with the positive thinker aina aphaba mi ngak to loina ragadi aphaba asam ayama mamayon chonga kane ba hoji sam na haise ba ko irang tholakre irang tholaki basi isam na khanaba oiramagadi haidi politics yaurum dragadi politics size tawum dragadi ngasi gi siong sondaram moeba ngasai gi politics yauksan la kibasina maram orakanda ngasi gi siong na lisang sina satharak na awa na si jaitheng mai am si community ayam bagi meeting sina phangi baneba masi maitai gi wanate koki gi wanate atopa moi da chang khara handaram bayai ko awaba gi saitheng khara handaram bayai tobodobu moisu awaba di muknangeba conducive atmosphere ama community khuding maki marak sida sagat pasimadi that is a much neba santana habi badu da aini yaning ba khara layeba collective responsibility city संविधान दब यावरबनेबको एमएलए सरकार अमा लेरगदी मदुद लेरेबा
mayam sing dugi apun badai ta madi change hai dana hoji leiriba manipur gi sarkar gi semba gi matang sida mayam na ngangna ri si Khemchand bu oiro speaker Saitebrat bu oiro Bishojit bu oiro honorable hanegi chief minister Tamo Biren bu oiro ko Radesham bu oiro natre hargan atopa khoigi naga gi haitare naga gi kabui gi oiro ama buloiro kana gumba singde dum pangang na rakane ba but ibem na so habi gi bodo risang ka singna chief minister oina paling matam dadi akhoi side te ge haitare kari gumba makhal gi negative kanosima sumsan sando ki deba tangkul gi chief minister hai gi deba no one of us spoke about risang ga sing se tangkul gi chief minister ne na tawbudi dum haina badi dum yawrakani tawbudabu hojikti BJP na majority oire BJP gi marakta ki ngamda yam lubam leibe ma BJP haibasi the impossible se moi de sunai leite ba impossible lai se moi gi itihas ta sunau yaw deba possibility ngakne ba possible ngakne ba oina ma tawge na dingam bakang bu ne ba tawbudabu makoi na changyeng amakak tawbra changyeng tawri badu mai pakta badu degi president rule se makha sangdana sum thamibra haiba pot amakak ne ba sangdana haibi badu am chumme ba ko ngasai gi khulai paire ra kanda mathongna masong phongna leira kanda even moigi maraktagi achau sang phawbada akoina piriba parameter sigi wang masida nang wangang ba yaroi haidana thamjin gi badagi makhoi phawbada ko ngasi si kari haisige relief camp da leiba gumna MLA mani de haijara ga su ko makhoi su phibam mamada dum lei leiriba ngakta neba adu akoina Khemchand ka kanoda litan de chaluba masigi goodwill se goodwill gi message se simati am phayaba koina thamningi di Khemchand na tawriba sumaina sarkar na ngasagi peace initiative individual nataba personal nataba mana tawriba sumaina tawba yaba mawong amada sarkar na initiative tuma if it is already taken ko adu oiramagadi ngasagi asa kharadi ubiyai haibani hoi marai di num yelakani ngasagi litan gi sarai khongai hoji kangla paugi ngasi evening paper da phajana phonge yaure ure ko sirara khongi hoji ki keno si chief oiro village authority gi chairman bu oiro moi mam punu maksing to any mathongna phaba ma khoi su mayam leibani na kakhot ki busu yai warning torum busu yai phu gi busu yai amarom da su amuk yeng ba yai ba ko moi gi phuna chaina ba dugi wana tana ngasai gi akoi gi maitei gi haitare driver mayam amasu hojik che sigi ukhul lambi sida jasami baw je pot pu dana sathok sasin tawu mayam am leba khanara gadi khanaba yai Khemchand na chalu busidagi anauba kari haisigi step ama ngasagi koki gi marakta leiba khulai paiba singsina lokhala pusu yai ba kainta tawdre ne ikom kom na chalu ba kana gumba khara de punsi se mu laiba thibu su mu yare ba ne ba ko aduna madugumba puna maksing si thok tanana ba sarkar ama establish authority ama leiribanina makoi gi outlook ta kari tobu yabage Khemchand na di honorable MLA ni di tawraga akoina di kari dobugi sigumba step ama lokat pasi yaroi doribno haibasi hanana masi miyeng ama thamaga paikhala agadi ko panala makoirom gi side gi su barrier ama athing ba khara pallama khara laksaraga su praja mayam sing sidagi namkhai rage haibagi mut ama madugi germinate soidna tawrakane ba kwai luri sidi santana hari sida kuki gi side gi su miyam se people se masi mathumoy the concept of amsangeba akoini leiriba phibam sidi yadrena makoina hairiba se makoina akoi da thambiba palse masi akoi namtek pa changena haiba se ma makoi masa masa da phaurak tana madugi irang ama haigadra madugi thongna ama kare sama moy loina la akanda toropo matam nanga sagi community me ani sigi marakta sangsok tanghin tawra agadi khara de dumak pharakani haibane ba kabui nabu oiro o
adagidi Muslim na bu oiro atopa jati na bu ko oira asu no chief minister se adu maitai na so dum hairo eba sina si oire si di koi masen ngang na bai wane ba ko kana gumba sing na influence to ba haigadra adu ni ai nang sai Nelson Mandela gi wari maka putsen jari do to budi santana hagi baduda sujata na su habire ko politician sing sina Prithvi gi oine niko I am not talking about the politician of our state makoi gi lamdam sigi wana taba Prithvi de lai riba politician sing sina piba commitment assurance promise Prithvi gi mipung khudi mangna ta ba de otho na wara bane ba sibau de lai bane ba ko sei lan tok de lai ba leselak tra bane ba not only akoi gi sindana tana Afghanistan ga koi Pakistan da Afghan jinga tongnari ba sumaina atop country da tawri sumaina masi politicians sing sigi politics da asoi ba khongthang mayam ama lak badagi ko min minded haigadra akhuba miyeng haigadra adum ba khara da sum pusalaktana kano torpa matam dagi masi tholak paneba aduna ultimately naga oishnu muslim oishnu maitai oishnu adagi oning ba jati amana manipur gi chief minister oraksanoba but irang thologe tangdu leitana santi leina ing chingna mara tamna pan ge heradi righteousness leader amadi change ba ko aduna aina Khemchand na chatlu ba sida yam thakat ingba amadi leba people's president ko Dr. APJ Abdul Kalam na hairamba malaya any situation mit to bangam bagi knowledge ma putho ido that education that is a much ngasai leader ma da madu chain ma mathok ta hai na man hairamba madile adun oing bo resano haidana magi courage ma kal puthok ta na ka chatlaga mayam da message ma kal pira ise masiri ngang na ba ba mayam ma ngang na ragasu apa ba lambi da khoine hen uragadi santi si amoena porakpada khonglai thu na pangam gani hai na ay adumaina khale Tagachari yoza yamna phajaba khoigi marik chumba warol ni yoza na thambiri se loishilak pada yoza